ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯝꯖꯤꯡ ꯊꯣꯛ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯄꯨꯟꯁꯤꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯋꯥꯡꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯃꯉꯥꯜꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯑꯅꯤꯁꯤ ꯃꯆꯥ ꯄꯤꯕ ꯑꯃꯃꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯑꯅꯤꯃꯛ ꯃꯆꯥ ꯅꯤꯡꯉꯣꯜꯗ ꯌꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕꯤ ꯂꯩꯃ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇꯃꯛ ꯊꯤꯕ, ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯃꯣꯏ ꯌꯥꯝꯅ ꯁꯤꯡꯖꯕ, ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯅꯤꯡꯊꯧ ꯃꯥꯅꯗꯤ ꯂꯩꯃ ꯑꯅꯤꯒꯤ ꯃꯒꯨꯟꯕꯨ ꯃꯥꯅ ꯐꯖꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯌꯦꯡꯂꯤꯉꯩ ꯂꯩꯃ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯒꯤ ꯃꯇꯝ ꯅꯤꯡꯊꯧ ꯑꯁꯤꯗ ꯌꯥꯝꯅ ꯐꯪꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯂꯨꯋꯥꯡꯂꯩꯃ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯍꯩꯅ ꯁꯤꯡꯅꯗꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯃꯉꯥꯜꯂꯩꯃ ꯑꯁꯤꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯃꯥꯅ ꯈꯣꯏꯗꯥꯖꯅ ꯄꯨꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯂꯨꯋꯥꯡꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯌꯥꯏꯇꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤꯅ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯇꯝꯕ, ꯑꯗꯨꯒ ꯃꯉꯥꯜꯂꯩꯃꯒꯤ ꯃꯆꯥ ꯑꯁꯤꯅ ꯃꯩꯔꯥꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤꯅ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯥꯕ꯫ ꯃꯃꯥ ꯑꯅꯤ ꯑꯁꯤꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯕꯁꯨ, ꯏꯆꯥ ꯃꯤꯆꯥ ꯍꯥꯏꯅ ꯈꯥꯏꯗꯣꯛꯂꯕꯁꯨ ꯃꯆꯥ ꯑꯅꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯃꯩꯔꯥꯕ ꯊꯕꯛ ꯊꯧꯒꯥꯏ ꯈꯨꯗꯤꯡꯃꯛꯇ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯕꯨ ꯎꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯂꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯟꯖꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯂꯕꯗ ꯃꯆꯥ ꯄꯤꯕ ꯑꯃꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯂꯨꯋꯥꯡꯗꯣ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯑꯃ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ "ꯏꯅꯤꯡꯊꯧ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯒꯗꯕꯅꯣ?" "ꯀꯔꯤ ꯂꯩꯔꯦ ꯂꯩꯃ? ꯑꯩꯒꯤ ꯊꯕꯛꯇꯤ ꯂꯣꯏꯕ ꯅꯥꯏꯗꯦꯗ." "ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯋꯥꯔꯤ ꯑꯃ ꯁꯥꯕꯒꯤ ꯃꯇꯝ ꯄꯤꯕꯤꯗ꯭ꯔꯤꯕ?" "ꯍꯥꯏꯌꯨ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯦ." "ꯏꯅꯤꯡꯊꯧꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯝꯕ ꯈꯨꯟꯒꯤ ꯅꯤꯡꯊꯧꯅ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛꯇꯨꯅ ꯂꯩꯕꯒꯦ?" "ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯑꯩꯁꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯛꯀꯦ ꯈꯟꯕ ꯀꯨꯏꯔꯕꯅꯤ." "ꯍꯛꯆꯥꯡꯗꯣ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯦ, ꯄꯣꯊꯥꯕꯤꯅꯕ ꯇꯧꯕꯤꯔꯣ." "ꯑꯗꯨꯕꯨ ꯂꯩꯃ, ꯀꯅꯥꯗꯅꯣ ꯑꯩꯅ ꯁꯤꯟꯅꯒꯗꯕ?" "ꯄꯤꯕꯥ ꯑꯍꯜꯗ ꯄꯤꯕ ꯍꯥꯏꯕꯁꯤ ꯃꯗꯨꯗꯤ ꯃꯍꯧꯁꯥꯅꯤꯗꯅ." "ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯃ ꯈꯪꯗꯅ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ." "ꯅꯆꯥ ꯌꯥꯏꯇꯝꯕꯒꯤ ꯃꯊꯧꯅꯥꯗꯤ ꯏꯅꯤꯡꯊꯧꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ." "ꯂꯩꯃ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯅꯤ, ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯤꯕꯥꯅꯤ, ꯅꯤꯡꯉꯣꯜ ꯑꯃ ꯌꯥꯎꯕ ꯅꯠꯇꯦ." "ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯤꯡꯊꯧꯐꯝ ꯑꯁꯤꯕꯨ ꯃꯅꯥꯎꯄꯥ ꯑꯁꯤꯗ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ?" "ꯂꯩꯃ, ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ꯫ ꯏꯆꯥ ꯑꯅꯤꯒꯤ ꯊꯃꯣꯏꯗꯤ ꯃꯄꯥ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯩ ꯏꯆꯥ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯈꯤꯒꯦ." "ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯤꯅꯁꯨ ꯌꯥꯕ, ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯕ ꯅꯆꯥ ꯑꯍꯜꯗ ꯄꯤꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ." "ꯂꯩꯃ, ꯆꯠꯂꯨ, ꯅꯆꯥ ꯑꯅꯤꯗꯣ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯑꯃꯨꯛꯇ ꯄꯨꯔꯛꯎ, ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯒꯦ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯂꯨꯋꯥꯡꯂꯩꯃ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯃꯩꯔꯥꯕ ꯃꯄꯥꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯂꯤ꯫ ꯃꯆꯥꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯗ ꯌꯦꯡꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯇꯞꯅ, "ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯦꯗꯅ, ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ." "ꯆꯥꯁꯥ, ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯎ." "ꯐꯒꯅꯤ, ꯇꯥꯛꯄꯤꯌꯨꯗꯣ ꯄꯟꯊꯧ." "ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯏꯄꯥꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ." ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯃꯩꯔꯥꯕꯅ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯂꯛꯏ꯫ "ꯏꯄꯥ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ, ꯏꯌꯥꯝꯕ ꯑꯃ ꯆꯥꯎꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ." "ꯏꯄꯥꯒꯤ ꯇꯣꯝꯕ, ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯈꯣ꯫ ꯅꯤꯡꯊꯧꯐꯝ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ, ꯃꯨꯟꯅ ꯈꯟꯕ ꯑꯃ ꯆꯪꯂꯤꯕꯅꯤ." "ꯏꯄꯥ, ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯗꯗꯤ ꯃꯆꯥ ꯄꯤꯕ ꯑꯍꯜꯅ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯏꯗ." "ꯃꯗꯨꯅ ꯆꯠꯅꯕꯤꯅꯤ, ꯑꯗꯨꯕꯨ ꯏꯄꯥꯗꯤ ꯃꯗꯨ ꯄꯥꯝꯗꯦ꯫
ꯂꯩꯈꯤꯗ꯭ꯔꯕ ꯅꯈꯣꯏꯒꯤ ꯅꯇꯧ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯔꯝꯕ ꯋꯥꯊꯣꯛ? ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯑꯃꯠꯇꯁꯨ ꯂꯩꯇꯕ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄ ꯉꯝꯗꯕ ꯀꯅꯥ ꯑꯃꯗ ꯄꯤꯕꯥ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯐꯝ ꯁꯤꯟꯅꯔꯨꯕ ꯃꯗꯨꯒꯤ ꯋꯥꯊꯣꯛꯅꯤ ꯊꯣꯛꯂꯤꯕ꯫ ꯏꯄꯥ, ꯏꯌꯥꯝꯕ ꯌꯥꯏꯇꯝꯕꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯗꯤ ꯑꯩꯅ ꯈꯛ ꯅꯠꯇꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯂꯕꯅꯤ꯫ ꯏꯌꯥꯝꯕꯕꯨ ꯊꯥꯖꯕꯤꯌꯨ ꯏꯄꯥ꯫ ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯁꯦ ꯋꯥ ꯑꯣꯟꯊꯣꯛꯅ ꯉꯥꯡꯉꯤꯗ꯫ ꯍꯥꯏꯕꯤꯌꯨ ꯏꯄꯥ, ꯃꯈꯥ ꯇꯥꯅ ꯇꯥꯛꯄꯤꯌꯨ꯫ ꯏꯆꯥ ꯑꯅꯤꯒꯤ ꯊꯃꯣꯏꯗꯤ ꯏꯄꯥꯅꯁꯨ ꯃꯁꯛ ꯈꯪꯏ, ꯑꯗꯨꯕꯨ ꯅꯃꯥ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜꯗꯤ ꯅꯄꯥ ꯑꯩꯅ ꯈꯪꯂꯨꯕ ꯉꯝꯗꯦ꯫ ꯏꯄꯥ, ꯏꯃꯥ ꯑꯅꯤꯗꯤ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯌꯥꯝꯕꯒꯤ ꯅꯤꯡꯊꯧꯐꯝ ꯁꯤꯟꯅꯕꯗ ꯏꯃꯥꯁꯤꯡꯒ ꯇꯥꯟꯅꯕꯤꯒꯅꯨ ꯏꯄꯥ꯫ ꯍꯥꯏ, ꯅꯃꯥꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣꯅꯦ? ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛ ꯊꯠꯅ ꯌꯥꯏꯇꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ꯫ ꯄꯟꯊꯧ, ꯃꯁꯤ ꯇꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝꯅꯤ ꯄꯟꯊꯧ꯫ ꯏꯄꯥꯒꯤ ꯑꯆꯧꯕ, ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯋꯥꯈꯜꯅ ꯀꯔꯤ ꯈꯜꯂꯤꯕ? ꯄꯟꯊꯧ, ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯏꯃꯥ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜꯗꯤ ꯌꯦꯛꯅꯕ ꯑꯃꯒ ꯍꯧꯖꯤꯛꯁꯨ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯐꯔꯦ, ꯃꯗꯨꯒꯤ ꯑꯔꯊꯅ ꯀꯔꯤꯅꯣ? ꯏꯃꯥ ꯑꯅꯤꯃꯛꯅ ꯃꯆꯥ ꯑꯅꯤꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯊꯝꯕ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯅꯤ꯫ ꯃꯁꯤꯅꯤ ꯄꯟꯊꯧ꯫ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ? ꯄꯟꯊꯧ, ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯒꯦ, ꯏꯃꯥ ꯑꯅꯤꯒꯤ ꯋꯥꯈꯜꯁꯦ ꯑꯄꯨꯅꯕ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯄꯟꯊꯧꯅ ꯑꯃꯨꯛꯇ ꯊꯦꯝꯖꯤꯟꯕꯤꯌꯨ꯫ ꯏꯆꯥꯁꯥ, ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯃꯔꯥ ꯇꯥꯈ꯭ꯔꯕ ꯄꯥꯝꯕꯤꯅꯤ, ꯃꯔꯨ ꯐꯪꯅ ꯐꯨꯛꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯩꯔꯥꯕꯅ ꯑꯃꯨꯛ ꯐꯠ ꯍꯥꯏꯔꯛꯏ꯫ ꯏꯄꯥ, ꯁꯨꯝꯗꯧꯔꯁꯤ, ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯁꯤ꯫ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯅ ꯅꯤꯡꯊꯧꯐꯝ ꯑꯁꯤꯕꯨ ꯄꯥꯏꯍꯜꯂꯁꯤ꯫ ꯑꯗꯨꯝꯅ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯏꯄꯥꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯐꯔꯅꯤ ꯏꯄꯥ, ꯌꯥꯝꯅ ꯂꯥꯏꯕ ꯆꯥꯡꯌꯦꯡ ꯑꯃ ꯍꯦꯛꯇ ꯇꯧꯁꯤ, ꯃꯗꯨꯁꯨ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯆꯥꯡꯌꯦꯡ꯫ ꯑꯇꯣꯝꯕ, ꯆꯥꯡꯌꯦꯡꯗ ꯑꯗꯨꯝꯅ ꯈꯟꯕ ꯌꯥꯗꯦ꯫ ꯅꯇꯤꯛ ꯅꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯅꯪꯁꯨ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯏꯄꯥ, ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯑꯩ ꯏꯌꯥꯝꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯏꯁꯦ, ꯅꯪꯅꯕꯨ ꯃꯥꯏ ꯄꯥꯛꯂꯕꯁꯨ, ꯅꯌꯥꯝꯕꯅꯕꯨ ꯄꯥꯛꯂꯁꯨ ꯏꯃꯥꯗ ꯃꯥꯟꯅꯩꯅꯦ ꯑꯇꯣꯝꯕ꯫ ꯏꯄꯥ, ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯏꯌꯥꯝꯕ ꯌꯥꯏꯇꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯕ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄ, ꯑꯗꯨꯒ ꯑꯩꯅ ꯏꯌꯥꯝꯕꯒꯤ ꯃꯇꯦꯡ ꯇꯧꯕ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯌꯥꯏꯇꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ꯫ ꯃꯩꯔꯥꯕ, ꯃꯤꯀꯨꯞꯇꯨꯗꯗꯤ ꯑꯩꯁꯦ ꯌꯦꯛꯅꯕꯅꯤ ꯈꯜꯂꯒ ꯑꯩꯒ ꯂꯝꯕꯥ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯊꯧꯅꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯤꯡꯊꯧꯐꯝ ꯄꯥꯏꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯗꯤ ꯏꯌꯥꯝꯕꯒꯤꯅꯤ꯫ ꯃꯩꯔꯥꯕ, ꯂꯝ ꯍꯦꯟꯒꯅꯨ, ꯃꯈꯥ ꯇꯥꯅ ꯃꯔꯩ ꯇꯧꯒꯅꯨ꯫ ꯏꯌꯥꯝꯕ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯏꯌꯥꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯕ ꯃꯤꯀꯨꯞꯇꯨꯅꯤ ꯅꯅꯥꯎꯅ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯫ ꯃꯩꯔꯥꯕ, ꯅꯪ ꯑꯩꯗꯤ ꯑꯃꯠꯇꯅꯤ, ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯆꯥꯡꯌꯦꯡꯗ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯔꯕꯗꯤ ꯑꯩꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯂꯣꯏꯅ ꯍꯥꯏꯒꯅꯤ꯫ ꯏꯌꯥꯝꯕ, ꯅꯪꯁꯨ ꯃꯔꯩ ꯇꯧꯅꯨ, ꯑꯩꯅ ꯄꯤꯔꯤꯕ ꯐꯝꯗ ꯂꯧꯁꯤꯜꯂꯨ꯫ ꯌꯥꯏꯇꯝꯕ ꯃꯈꯥ ꯇꯥꯗꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯂꯒ ꯃꯩꯔꯥꯕ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯃꯥꯗꯤ ꯀꯔꯤꯁꯨ ꯍꯦꯛ ꯅꯥꯆꯨꯡꯗꯦ, ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯉꯥꯜꯂꯩꯃ ꯑꯗꯨꯅꯁꯨ ꯇꯥꯍꯧꯔꯕ ꯃꯥꯜꯂꯤ꯫ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯍꯥ, ꯅꯪꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯩꯅꯣ ꯏꯃꯥ, ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ? ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯍꯨꯔꯥꯟꯂꯤꯗ ꯆꯠꯂꯒ ꯏꯃꯥꯅ ꯑꯃꯨꯛ ꯇꯥꯔꯤꯕ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯁꯨꯛ ꯄꯪꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯏꯌꯥꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯍꯥꯏ, ꯃꯗꯨꯗꯅꯦ ꯑꯩꯅ ꯅꯪꯕꯨ ꯉꯥꯡꯂꯤꯕ, ꯃꯗꯨ ꯅꯪꯒꯤ ꯑꯄꯪꯕ ꯋꯥꯈꯜꯅꯤ꯫ ꯃꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ? ꯏꯌꯥꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯍꯔꯥꯎꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯍꯔꯥꯎꯐꯝ ꯑꯣꯏꯗꯦ꯫ ꯏꯃꯥ, ꯅꯪꯕꯨ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨꯕ꯫ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯅ ꯁꯨꯅꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯅꯌꯥꯝꯕꯕꯨ ꯊꯥꯖꯕ ꯊꯝꯂꯤ꯫ ꯏꯃꯥ, ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯑꯩ ꯃꯥꯕꯨ ꯊꯥꯖꯩ ꯏꯃꯥ꯫ ꯅꯪꯅ ꯏꯃꯥꯕꯨꯗꯤ ꯊꯥꯖꯕ ꯉꯝꯗꯦ, ꯅꯠꯇ꯭ꯔꯥ? ꯏꯃꯥ, ꯏꯌꯥꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯣꯏꯕꯒ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯈꯔꯁꯨ ꯄꯦꯟꯊꯣꯛꯁꯤꯕ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯏꯃꯥ, ꯅꯌꯥꯝꯕꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯃꯥ ꯑꯍꯜ ꯑꯁꯤꯅ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ
ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤꯅꯦ ꯏꯃꯥ ꯑꯩꯒꯤ ꯏꯌꯥꯝꯕꯗꯤ ꯋꯥꯈꯜ ꯑꯃꯅꯤ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯃꯥꯅ ꯇꯧꯔꯣꯏ ꯑꯩ ꯏꯌꯥꯝꯕꯕꯨ ꯊꯥꯖꯩ ꯏꯃꯥꯅ ꯑꯁꯨꯛ ꯋꯥꯅ ꯅꯪꯕꯨ ꯁꯦꯟꯅꯔꯛꯄꯒꯤ ꯃꯍꯩꯔꯥ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯏꯃꯥ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝꯁꯤꯗ ꯑꯗꯨꯛ ꯂꯨꯅ ꯈꯟꯖꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯅ ꯈꯟꯕ ꯋꯥꯐꯝ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯔꯨꯕ ꯃꯇꯥꯡꯅꯤ ꯏꯃꯥ ꯄꯟꯊꯧ ꯏꯄꯥꯅ ꯆꯥꯡꯌꯦꯡ ꯇꯧꯔꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯆꯥꯡꯌꯦꯡꯗꯤ ꯇꯧꯗꯕꯅ ꯍꯦꯟꯅ ꯐꯩ ꯏꯃꯥ ꯀꯅꯥꯕꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕꯤꯒꯅꯨ ꯏꯌꯥꯝꯕꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯒꯅꯨ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯑꯁꯦꯡꯕ ꯊꯧꯅꯥ ꯎꯠꯊꯣꯛꯄ ꯇꯥꯕꯅꯤ ꯏꯃꯥ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯏꯌꯥꯝꯕꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯅꯤ ꯃꯗꯨꯅ ꯅꯪꯒꯤ ꯁꯣꯟꯊꯖꯕ ꯋꯥꯈꯜꯅꯤꯗꯅ ꯏꯃꯥ ꯅꯪ ꯑꯩꯒꯤ ꯏꯃꯥꯅꯤ ꯅꯆꯥꯅ ꯍꯥꯏꯖꯕꯁꯤ ꯇꯥꯕꯤꯌꯨ ꯅꯤꯡꯊꯧꯐꯝꯁꯦ ꯏꯌꯥꯝꯕꯗ ꯄꯤꯈ꯭ꯔꯁꯤ ꯌꯥꯔꯣꯏ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯝꯅ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯔꯣꯏ ꯅꯪꯁꯨ ꯂꯥꯏꯕꯛ ꯌꯦꯡꯒꯗꯕꯅꯤ ꯅꯌꯥꯝꯕꯅ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯗ ꯍꯦꯟꯕꯒꯦ ꯅꯍꯩ ꯍꯩꯕꯁꯨ ꯅꯪꯅ ꯍꯦꯜꯂꯤꯕꯅꯤ ꯌꯥꯔꯦ ꯏꯃꯥ ꯂꯦꯞꯄꯤꯔꯣ ꯑꯗꯨꯝꯅ ꯉꯥꯡꯕꯤꯒꯅꯨ ꯑꯩ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯔꯣ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ ꯏꯃꯥ ꯅꯈꯣꯏ ꯅꯨꯄꯤꯅ ꯑꯁꯨꯛ ꯌꯥꯝ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯗꯨꯗꯤꯅꯦ ꯅꯃꯥ ꯑꯍꯜ ꯑꯗꯨꯗ ꯍꯪꯂꯨꯁꯣ ꯏꯃꯥ ꯏꯄꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯔꯨꯅꯨ ꯑꯩꯗꯤ ꯏꯌꯥꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯅꯤ ꯃꯁꯤꯅ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯤ ꯅꯪ ꯅꯃꯥꯏꯕꯨꯗꯤ ꯀꯥꯎꯔꯕ꯭ꯔꯥ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯥꯔꯕꯅꯤ ꯇꯥꯅꯤꯡꯕ ꯇꯥꯖꯁꯅꯨ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯏꯃꯥ ꯅꯤꯡꯊꯧꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯈꯨꯕꯝ ꯑꯃ ꯅꯠꯇꯦ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯗꯨꯗꯤꯅꯦ ꯇꯝꯁꯤꯜꯂꯒ ꯂꯣꯏꯔꯕ ꯊꯕꯛꯅꯤ ꯃꯗꯨꯗ ꯃꯇꯝ ꯆꯪꯒꯗꯕꯁꯨ ꯂꯩꯇꯦ ꯏꯃꯥ ꯅꯈꯣꯏꯒꯤ ꯅꯇꯧꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯄꯥꯗꯣ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯏꯄꯥꯗ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯕꯤꯔꯅꯨ ꯅꯪꯅ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯏꯃꯥ ꯆꯥꯡꯌꯦꯡꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯅꯄꯥ ꯅꯤꯡꯊꯧ ꯑꯁꯤꯅ ꯇꯧꯒꯗꯕ ꯏꯌꯥꯝꯕꯅ ꯃꯥꯏ ꯄꯥꯛꯀꯗꯕ ꯆꯥꯡꯌꯦꯡ ꯏꯕꯨꯡꯉꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯇꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯩꯔꯥꯕꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯃꯌꯥꯝꯕ ꯑꯁꯤꯗ ꯑꯣꯟꯁꯤꯜꯂꯤ ꯏꯌꯥꯝꯕ ꯆꯥꯡꯌꯦꯡꯁꯦ ꯏꯌꯥꯝꯕꯅ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ ꯃꯩꯔꯥꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯒꯨꯝ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯕꯗꯤ ꯏꯌꯥꯝꯕ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯑꯩꯅ ꯂꯩꯕ ꯉꯥꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯒꯤ ꯊꯧꯅꯥ ꯈꯪꯕꯒꯨꯝ ꯅꯪꯒꯤ ꯊꯃꯣꯏꯁꯨ ꯅꯌꯥꯝꯕ ꯑꯩꯅ ꯈꯪꯂꯤꯕꯅꯤ ꯑꯇꯩ ꯑꯇꯣꯞꯄꯗꯤ ꯑꯩ ꯊꯣꯏꯅ ꯈꯟꯗꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯏꯌꯥꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯅ ꯁꯦꯕꯥ ꯐꯪꯖꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯛꯇꯨꯅ ꯃꯌꯥꯝꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯑꯐꯕ ꯃꯃꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯃꯔꯩ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ ꯃꯩꯔꯥꯕ ꯑꯗꯨꯝꯅ ꯏꯃꯥꯗ ꯃꯔꯥꯜ ꯁꯤꯒꯅꯨ ꯏꯃꯥ ꯍꯥꯏꯕꯁꯤꯗꯤ ꯏꯃꯥꯅꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤꯅ ꯃꯉꯥꯜ ꯂꯩꯅ ꯍꯤꯡꯈꯤꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯄꯥꯝꯕꯅꯤ ꯃꯗꯨꯗ ꯅꯪꯅ ꯂꯥꯟꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯆꯥ ꯑꯩꯅ ꯃꯨꯟꯅ ꯈꯪꯏ ꯃꯩꯔꯥꯕ ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯅꯥꯎꯃꯛꯇ ꯑꯣꯏꯔꯕꯗꯤ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯁꯤ ꯃꯥꯏ ꯂꯩꯇꯨꯅ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯏꯌꯥꯝꯕꯕꯨ ꯅꯅꯥꯎ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯅꯤꯡꯊꯧ ꯏꯄꯥꯒꯤ ꯌꯥꯊꯪꯅꯤ ꯃꯗꯨ ꯉꯝꯅꯕ ꯉꯥꯛꯄ ꯇꯥꯔꯦꯗꯅ ꯑꯩꯗꯤ ꯏꯌꯥꯝꯕꯗ ꯈꯨꯠ ꯊꯥꯕ ꯉꯝꯂꯣꯏ ꯃꯩꯔꯥꯕ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯂꯩꯇꯕ ꯑꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯃꯁꯤ ꯆꯠꯅꯕꯤꯅꯤ ꯇꯧꯗ꯭ꯔꯕ ꯌꯥꯗꯕꯅꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯅꯪ ꯋꯥꯔꯧꯕ ꯊꯝꯒꯅꯨ ꯆꯍꯤ ꯀꯌꯥꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯂꯒ ꯈꯨꯕꯝ ꯑꯁꯤꯒꯤꯗꯃꯛ ꯏꯌꯥꯝꯕꯒ ꯂꯥꯟꯊꯦꯡꯅꯕ ꯇꯥꯔꯤꯕ꯭ꯔꯥ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯁꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯅꯪ ꯑꯩꯅ ꯍꯤꯛꯇꯣꯛꯄ ꯉꯝꯕ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯃꯩꯔꯥꯕ ꯆꯥꯡꯌꯦꯡꯁꯦ ꯅꯪꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯧ ꯃꯁꯤ ꯅꯪꯒꯤ ꯃꯤꯡꯆꯠꯅꯤ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯏꯌꯥꯝꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯩꯔꯥꯕ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯤꯈꯩ ꯆꯥꯡꯌꯦꯡꯁꯨ ꯑꯗꯨꯃꯛ ꯍꯟꯒꯅꯤ ꯏꯌꯥꯝꯕ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜꯗꯗꯤ ꯆꯥꯡꯌꯦꯡ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯇꯤꯛ ꯃꯊꯧꯅ ꯌꯦꯡꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯅꯥꯎ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯁꯤꯅꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯕꯒꯨꯝ ꯊꯣꯛꯂꯔꯤ ꯃꯩꯔꯥꯕ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂ ꯃꯥꯜꯂꯦ
ꯃꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯆꯥꯡꯌꯦꯡ ꯑꯃꯅꯤ ꯂꯨꯅ ꯈꯟꯖꯤꯟꯕ ꯇꯧꯒꯅꯨ ꯏꯌꯥꯝꯕ ꯆꯥꯡꯌꯦꯡ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯂꯥꯟꯐꯝꯅꯤ ꯂꯥꯟꯐꯝꯗ ꯈꯨꯠ ꯁꯣꯛꯅꯗꯕ ꯌꯥꯒꯗ꯭ꯔꯥ ꯃꯩꯔꯥꯕ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨ ꯂꯥꯟ ꯑꯃ ꯆꯪꯂꯕꯗꯤ ꯈꯨꯠ ꯁꯣꯛꯅꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯏꯌꯥꯝꯕ ꯅꯪꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯜꯂꯤ ꯅꯅꯥꯎ ꯑꯣꯏꯅ ꯈꯟꯖꯕꯁꯦ ꯏꯌꯥꯝꯕꯅ ꯎꯕꯤꯗꯕ ꯃꯥꯜꯂꯤ ꯃꯩꯔꯥꯕ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯋꯥꯐꯝ ꯂꯩꯇꯦ ꯆꯥꯡꯌꯦꯡꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ ꯐꯔꯦ ꯏꯌꯥꯝꯕ ꯑꯩ ꯀꯅꯥꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯦꯞꯂꯔꯣꯏ ꯑꯩꯗꯤ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯅꯪꯅ ꯅꯌꯥꯝꯕ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯜꯂꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯈꯨꯗꯝ ꯑꯣꯏꯗꯧꯔꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯪꯕꯨ ꯏꯌꯥꯝꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕꯅꯤ ꯏꯌꯥꯝꯕ ꯃꯩꯔꯥꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯉꯣꯟꯗ ꯎꯠꯂꯨ ꯑꯩꯅ ꯏꯅꯥꯎꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯎꯠꯀꯅꯤ ꯑꯁꯨꯝꯅ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯕꯗꯣ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯕ ꯅꯤꯡꯖꯕ ꯃꯩꯔꯥꯕ ꯃꯥꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨ ꯎꯠꯅꯕꯒꯤꯗꯃꯛ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛ ꯌꯥꯔꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯛꯂꯤ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯥꯕꯗꯨ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯤ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯤꯕꯨ ꯄꯥꯝꯗꯨꯅ ꯍꯣꯠꯅꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯎꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯩꯔꯥꯕ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯃꯃꯥ ꯑꯗꯨꯅꯗꯤ ꯈꯪꯖꯗꯕ ꯃꯔꯝꯅ ꯍꯣꯡꯂꯛꯂꯤꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯉꯥꯂꯩꯃ ꯃꯍꯥꯛꯇꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯁꯤꯕꯨ ꯎꯔꯒ ꯃꯆꯥꯅ ꯃꯥꯏ ꯄꯥꯛꯂꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅꯤ ꯃꯃꯥꯁꯤꯒꯤ ꯋꯥꯈꯜꯗ ꯆꯨꯗꯨꯅ ꯂꯩꯔꯤꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯃꯩꯔꯥꯕ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯨꯝ ꯌꯥꯏꯇꯝ ꯃꯃꯥꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯕ ꯑꯃꯁꯨꯡ ꯂꯩꯇꯕ ꯌꯥꯏꯇꯝ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯂꯩꯇꯦ ꯇꯧꯒꯗꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯂꯥꯏꯕꯛ ꯆꯥꯡꯌꯦꯡꯅꯗꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯃꯁꯤꯅ ꯌꯥꯏꯇꯝ ꯃꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥ ꯂꯩꯃꯅ ꯃꯆꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯣꯠꯅꯔꯤ ꯃꯆꯥꯅꯤꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯗꯒꯦ ꯈꯟꯅ ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯈꯨꯟꯖꯥ ꯅꯨꯄꯤ ꯈꯔꯁꯨ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯏꯆꯦ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯍꯟꯗꯛ ꯎꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯣ ꯈꯪꯗꯦ ꯃꯪꯂꯥꯟꯗ ꯊꯣꯛꯄꯒ ꯃꯥꯟꯅꯔꯦ ꯀꯔꯤ ꯃꯇꯧꯅꯣ ꯑꯣꯏꯔꯤꯕ ꯑꯁꯤꯕꯣ ꯍꯟꯗꯛꯀꯤ ꯆꯥꯡꯌꯦꯡꯁꯦ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯥꯕꯁꯦ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯕ ꯎꯏ ꯃꯌꯥꯝꯕ ꯑꯁꯤꯒ ꯁꯥꯎꯅꯕ ꯂꯩꯕ ꯖꯥꯠꯂꯥ ꯑꯁꯨꯛ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯃꯆꯤꯜ ꯃꯅꯥꯎꯅꯤ ꯁꯥꯎꯅꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯃꯃꯥ ꯑꯅꯤꯅ ꯏꯟꯁꯤꯜꯂꯒ ꯃꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯑꯁꯥꯎꯕ ꯂꯩꯅꯍꯜꯂꯤꯕ꯭ꯔꯥ ꯍꯦ ꯇꯞꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯅ ꯇꯥꯈ꯭ꯔꯕꯗꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯇꯥꯕꯗꯗꯤ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯥꯕꯅ ꯅꯤꯡꯊꯧꯐꯝ ꯑꯁꯦ ꯃꯌꯥꯝꯕꯗ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯃꯥꯜꯂꯤ ꯑꯗꯣꯝꯅ ꯍꯥꯏꯅꯕ ꯂꯩꯔꯒ ꯀꯔꯤꯒꯤ ꯆꯥꯡꯌꯦꯡ ꯇꯧꯗꯣꯔꯤꯕ ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯕ ꯃꯥꯜꯂꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅꯗꯤ ꯀꯔꯝ ꯈꯪꯂꯨꯅꯤ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯁꯨ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯅꯤ ꯍꯣꯏꯅꯦ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯗꯣ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕꯅꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯈꯟꯕꯤꯕꯅꯤ ꯑꯗꯨꯅꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯣꯛꯅ ꯅꯣꯛꯅ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ ꯍꯥꯏꯔꯤꯕꯗꯨꯅꯤ ꯍꯩꯃꯥ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯃꯇꯝꯗꯨꯗ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯝꯈꯤꯅꯤꯗ ꯑꯩꯗꯤ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯨ ꯅꯠꯇꯦ ꯀꯔꯝꯅꯕꯨ ꯈꯪꯅꯤ ꯍꯥꯏꯒꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯗꯨꯒꯤ ꯋꯥꯔꯤꯅꯤ ꯏꯁ ꯃꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏꯔꯦꯟ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯍꯪꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯄꯤꯌꯨ ꯑꯗꯨꯒ ꯃꯥ ꯍꯟꯈ꯭ꯔꯒꯦ ꯁꯤꯅꯤ ꯑꯣ ꯑꯗꯨꯗꯤ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯄꯤꯈꯤꯕ꯭ꯔꯥ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣꯏꯅ ꯊꯋꯥꯏ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯁꯛꯅ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗꯣ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏꯀꯣ ꯃꯄꯥꯗꯨꯗꯒꯤ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯁꯤꯁꯨ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯔꯤꯕꯁꯤꯗꯤ ꯍꯣꯏꯗ
ꯏꯅꯤꯡꯊꯧ ꯑꯁꯤꯗꯒꯤ ꯇꯥꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯁꯨ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯗꯨꯅꯤ ꯃꯕꯨꯛ ꯁꯦꯡꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯂꯩꯃ ꯑꯅꯤꯁꯦ ꯈꯛꯇꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃ ꯑꯅꯤꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯏ, ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯕ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯗꯤ ꯃꯇꯦꯡ ꯑꯃ ꯍꯥꯏꯖꯕꯗ ꯏꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯖꯔꯤꯕꯅꯤ꯫ ꯃꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯂꯩꯃ ꯑꯗꯨꯅ ꯎꯈ꯭ꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯆꯪꯂꯤꯕꯅꯣ ꯍꯥꯏꯗꯅ ꯋꯥꯍꯪ ꯍꯦꯛꯇ ꯍꯪꯕꯤꯔꯤꯕꯅꯤ꯫ ꯑꯉꯥꯡꯁꯥ ꯇꯣꯛꯁꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯣꯛꯁꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯂꯩꯃ ꯑꯅꯤꯒꯤ ꯅꯥꯀꯣꯡ ꯍꯦꯛ ꯌꯧꯈꯤꯕꯗ ꯁꯦꯟꯐꯝꯒ ꯑꯃꯠꯇ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯍꯣ ꯑꯗꯨꯒꯤ ꯁꯔꯨꯛꯇꯤꯅꯦ ꯀꯨꯝꯍꯩ ꯌꯦꯡꯅꯕ ꯁꯦꯝ ꯁꯥꯔꯁꯤ꯫ ꯍꯣꯏ ꯏꯆꯦ, ꯃꯗꯨꯅ ꯐꯕ ꯑꯃ ꯂꯩꯔꯦ꯫ ꯂꯥꯛꯑꯣ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯇꯧꯁꯤ, ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯏꯆꯥ ꯊꯥꯛ ꯇꯧꯔꯤꯕꯅꯤ꯫ ꯍꯣꯏꯗ, ꯏꯁꯥꯒꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯠꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯍꯣ ꯃꯌꯥꯝ ꯀꯩꯗꯧꯅꯔꯤꯒꯦ? ꯁꯣꯝꯗ ꯉꯥꯏꯅꯔꯒ ꯂꯩꯔꯦ꯫ ꯂꯥꯛꯑꯦ ꯃꯌꯥꯝ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯒꯤ ꯆꯥꯡꯌꯦꯡ ꯇꯧꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯛꯂꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯇꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯃꯥꯁꯨ ꯂꯦꯡꯊꯣꯔꯛꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯑꯅꯤꯁꯨ ꯅꯥꯛꯌꯦꯠ ꯑꯁꯤꯗ ꯂꯩꯇꯦꯡꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯑꯁꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯒꯤ ꯊꯧꯖꯥꯜ ꯅꯤꯕ ꯆꯪꯂꯛꯂꯤ꯫ ꯑꯃꯠꯇ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯆꯥꯅꯤꯒꯤ ꯊꯧꯖꯥꯜ ꯄꯤꯕꯤꯔꯛꯂꯤ꯫ ꯂꯩꯃ ꯑꯅꯤꯗꯤ ꯌꯦꯡꯊꯤꯅꯩ꯫ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯂꯩꯅꯔꯤ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ ꯈꯟꯅ ꯆꯥꯡꯌꯦꯡ ꯑꯁꯤꯒꯤꯗꯃꯛ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯃꯩꯔꯥꯕ ꯁꯒꯣꯜ ꯃꯊꯛ ꯑꯁꯤꯗ ꯀꯥꯈ꯭ꯔꯦ꯫ ꯃꯆꯥ ꯑꯅꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯕꯤꯅꯣ ꯍꯥꯏꯅ ꯈꯨꯟꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯁꯤꯅꯁꯨ ꯃꯄꯨ ꯃꯉꯣꯟꯗ ꯊꯧꯅꯤꯖꯔꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯃꯥꯏ ꯂꯩꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯦꯛꯊꯣꯔꯛꯂꯤ꯫ ꯄꯟꯊꯨꯡ ꯑꯗꯨꯒꯤꯗꯃꯛ ꯑꯅꯤꯗꯨ ꯁꯒꯣꯜ ꯀꯟꯅ ꯊꯧꯒꯠꯂꯤ꯫ ꯆꯥꯡꯌꯦꯡ ꯑꯣꯏꯕ ꯃꯔꯝꯅ ꯎꯄꯥꯏ ꯑꯃ ꯇꯧꯅꯔꯒ ꯑꯃꯅ ꯑꯃꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯗꯧꯔꯤꯕꯅꯤ꯫ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯏꯍꯨꯜ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯇꯝꯕꯗꯨ ꯊꯥꯡ ꯄꯥꯏꯈꯠꯂꯤ꯫ ꯃꯩꯔꯥꯕ ꯃꯥꯗꯤ ꯊꯥꯡ ꯄꯥꯏꯈꯠꯇꯦ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯒꯠꯂꯤ꯫ ꯃꯌꯥꯝꯕ ꯑꯁꯤꯗꯒꯤ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯇꯝꯕꯗꯨ ꯃꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯒꯠꯂꯤ꯫ ꯃꯩꯔꯥꯕ ꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥ ꯑꯃ ꯂꯩꯃꯤꯟꯅꯔꯛꯄ ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯌꯥꯝꯕ ꯑꯁꯤꯅ ꯈꯨꯠ ꯊꯥꯔꯛꯄ꯫ ꯆꯥꯡꯌꯦꯡ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯇꯨꯅ ꯃꯩꯔꯥꯕꯗꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯁꯒꯣꯜ ꯊꯧꯔꯤꯕꯗꯨ ꯂꯦꯞꯇꯨꯅ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯇꯝꯕ ꯑꯗꯨꯅꯁꯨ ꯂꯧꯔꯛꯏ꯫ ꯍꯥꯏ, ꯇꯧꯔꯤꯕꯁꯤ ꯆꯥꯡꯌꯦꯡꯅꯤ, ꯅꯪꯕꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯌꯥꯝꯕꯒꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯥꯕꯗꯨ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯩ, ꯍꯦꯟꯅꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯇꯝꯕ ꯃꯥꯅꯗꯤ ꯃꯅꯥꯎ ꯑꯁꯤꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ? ꯅꯌꯥꯝꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯂꯣ ꯉꯁꯤ ꯅꯪꯅ ꯎꯠꯂꯤꯕ? ꯂꯥꯟꯐꯝ ꯆꯪꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯍꯧꯅꯗꯦ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯍꯥꯏꯕꯗ ꯅꯪꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯅ꯫ ꯍꯥꯏ, ꯊꯨꯅ ꯁꯒꯣꯜ ꯊꯧꯒꯠꯂꯨ, ꯑꯉꯝꯕ ꯍꯥꯠꯅꯁꯤ, ꯊꯧꯅꯥ ꯌꯥꯎꯗꯕ ꯇꯧꯒꯅꯨ꯫ ꯅꯪꯕꯨ ꯅꯨꯄꯤ ꯃꯆꯥꯔꯣ? ꯅꯔꯤꯡꯖꯦꯜ ꯑꯗꯨ ꯌꯥꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯁꯒꯣꯜ ꯊꯧꯒꯠꯂꯨꯅꯦ ꯅꯪꯕꯣ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯉꯁꯤꯗꯤ ꯅꯌꯥꯝꯕ ꯑꯩꯒꯤ ꯃꯥꯡꯗ ꯎꯠꯂꯨ꯫ ꯅꯌꯥꯝꯕ ꯄꯦꯟꯅ ꯌꯦꯡꯍꯧꯒꯦ꯫ ꯁꯒꯣꯜ ꯊꯧꯒꯠꯂꯨꯅꯦ ꯃꯩꯔꯥꯕ꯫ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯩꯔꯥꯕꯗꯨ ꯁꯒꯣꯜ ꯊꯧꯒꯠꯂꯤ꯫ ꯏꯪꯅ ꯇꯞꯅ ꯊꯧꯔꯛꯄ ꯅꯠꯇꯦ, ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯊꯧꯒꯠꯂꯛꯄꯅꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯃꯌꯥꯝꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯁꯒꯣꯜ ꯀꯟꯅ ꯊꯧꯒꯠꯂꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯌꯥꯝꯕꯗꯨꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯖꯕ ꯊꯧꯅꯥ ꯎꯠꯅꯗꯨꯅ ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯆꯥꯡꯌꯦꯡ ꯇꯧꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯗ ꯄꯥꯛꯅ ꯍꯦꯟꯖꯤꯟꯅꯕ ꯉꯝꯗꯦ꯫ ꯑꯅꯤꯃꯛ ꯆꯥꯡ ꯑꯃꯗ ꯂꯩꯅꯔꯤ꯫ ꯏꯈꯪꯗꯤ ꯈꯪꯍꯧꯗꯅ ꯈꯨꯗꯤ ꯃꯆꯥ ꯑꯃ ꯊꯤꯕꯗꯒꯤ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯁꯒꯣꯜꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯍꯩꯊꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯗꯨꯅ ꯇꯨꯔꯕꯅꯤꯅ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯂꯩꯃꯥꯏꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯥꯕꯅ ꯃꯌꯥꯝꯕꯕꯨ ꯂꯥꯛꯆꯕ ꯍꯧꯔꯛꯂꯤ꯫ ꯇꯟꯖꯥ ꯑꯃ ꯐꯪꯗꯕ ꯃꯔꯝꯅ ꯌꯥꯏꯇꯝꯕ ꯃꯥꯅꯁꯨ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯈꯖꯤꯛ ꯋꯥꯅ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯟꯕ ꯂꯩꯇꯅ ꯌꯥꯏꯇꯝꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯃꯥꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ꯫
ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯌꯥꯏꯇꯝ ꯃꯃꯥꯒꯤ ꯊꯥꯡꯁꯥꯡꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯈ꯭ꯔꯦ꯫ ꯃꯇꯧꯗꯨ ꯎꯔꯒ ꯃꯩꯔꯥꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯩꯔꯥꯕ ꯑꯁꯤꯅ ꯆꯞ ꯂꯦꯞꯈ꯭ꯔꯒ ꯌꯥꯏꯇꯝ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯀꯩꯗꯧꯔꯦ ꯂꯦꯞꯂꯕꯗꯤ? ꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯄꯤꯌꯨ ꯏꯌꯥꯝꯕ꯫ ꯌꯦꯛꯅꯕꯒ ꯈꯨꯠ ꯁꯣꯛꯅꯕꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯃꯇꯧ ꯎꯠꯄ ꯍꯧꯅꯗꯦ꯫ ꯑꯩꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ ꯃꯤꯗ ꯈꯨꯠ ꯊꯥꯕ ꯄꯥꯝꯗꯦ꯫ ꯃꯗꯨꯗꯤ ꯑꯄꯪꯕ ꯃꯤꯒꯤ ꯋꯥꯈꯜꯅꯤꯗꯅ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯅꯗꯤ ꯀꯔꯝꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯀꯅꯤ? ꯏꯌꯥꯝꯕ, ꯑꯩꯕꯨ ꯁꯥꯎꯍꯟꯅꯕ ꯍꯣꯠꯅꯕꯤꯒꯅꯨ꯫ ꯃꯩꯔꯥꯕ, ꯅꯥꯔꯤ ꯂꯩꯇꯕ ꯇꯧꯒꯅꯨ꯫ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯁꯤ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯌꯥꯝꯕꯒꯤ ꯊꯥꯡ ꯑꯁꯦ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯗꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯔꯥ? ꯃꯁꯤꯗꯤ ꯆꯥꯡꯌꯦꯡꯒꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠꯅꯤ꯫ ꯆꯪꯁꯤꯟꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯏꯌꯥꯝꯕ, ꯊꯧꯔꯥꯡ ꯇꯧ꯫ ꯉꯁꯤꯗꯤ ꯀꯅꯥꯅ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯃꯇꯤꯛ ꯆꯥꯅ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯕꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗ꯭ꯔꯕ ꯃꯔꯝꯅ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯒ ꯂꯥꯟ ꯊꯦꯡꯅꯕꯗ ꯌꯥꯏꯇꯝꯕ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯌꯥꯏꯇꯝ ꯃꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯏꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯈꯨꯠ ꯃꯁꯥ ꯂꯧꯈꯠꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯩꯔꯥꯕ ꯃꯥꯅꯁꯨ ꯈꯨꯠ ꯊꯥꯕ ꯂꯦꯞꯇꯦ꯫ ꯃꯅꯥꯎꯒꯤ ꯊꯧꯅꯥ ꯑꯁꯤꯕꯨ ꯎꯕꯗ ꯌꯥꯏꯇꯝꯕꯗꯨ ꯃꯊꯃꯣꯏ ꯄꯦꯟꯅ, ꯃꯩꯔꯥꯕ, ꯏꯌꯥꯝꯕ ꯄꯦꯜꯂꯦ꯫ ꯏꯌꯥꯝꯕ ꯄꯦꯜꯂꯦ ꯃꯩꯔꯥꯕ꯫ ꯅꯪꯒꯤ ꯊꯧꯅꯥꯁꯦ ꯅꯌꯥꯝꯕ ꯑꯩꯅ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯃꯩꯔꯥꯕ꯫ ꯏꯌꯥꯝꯕ, ꯃꯥꯏꯊꯤꯔꯝꯗ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯅꯥꯎꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ? ꯊꯧꯅꯥ ꯍꯟꯈꯤꯅꯨ ꯏꯌꯥꯝꯕ꯫ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯁꯣꯛꯅꯈꯤꯁꯤ꯫ ꯃꯩꯔꯥꯕ, ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯅꯨ꯫ ꯃꯈꯥ ꯇꯥꯁꯤ ꯃꯩꯔꯥꯕ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯁꯣꯛꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯤ ꯑꯃꯗꯒꯤ ꯌꯥꯏꯇꯝꯕꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯈꯥꯗ ꯇꯥꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯌꯥꯏꯇꯝ ꯃꯃꯥꯒꯤ ꯃꯁꯥꯗ ꯊꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯏꯌꯥꯝꯕ! ꯃꯩꯔꯥꯕ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯆꯣꯡꯊꯩ꯫ ꯃꯌꯥꯝꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯌꯥꯝꯕ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯌꯨꯝꯗ ꯆꯠꯁꯤ ꯏꯌꯥꯝꯕ꯫ ꯃꯩꯔꯥꯕ, ꯃꯁꯤ ꯂꯥꯟꯐꯝꯅꯤ꯫ ꯑꯩꯕꯨ ꯄꯨꯒꯅꯨ ꯃꯩꯔꯥꯕ꯫ ꯏꯌꯥꯝꯕ, ꯅꯅꯥꯎꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯆꯩꯅꯥꯈꯣꯜ ꯀꯌꯥꯗꯨꯅ ꯌꯥꯏꯇꯝ ꯃꯃꯥꯒꯤ ꯃꯁꯥꯗꯨ ꯈꯪꯁꯣꯟ ꯍꯦꯛ ꯁꯣꯟꯊꯔꯛꯂꯦ꯫ ꯃꯩꯔꯥꯕ, ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯅ ꯅꯪꯕꯨ ꯅꯥꯍꯣꯝ ꯁꯥꯗꯨꯅ ꯄꯣꯛꯈꯤꯕ, ꯇꯝꯄꯥꯛ ꯑꯁꯤꯗ ꯍꯤꯞꯇꯨꯅ ꯑꯩꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯈꯤꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯏꯌꯥꯝꯕ, ꯅꯅꯥꯎꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯃꯩꯔꯥꯕ, ꯅꯪꯅ ꯅꯌꯥꯝꯕ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯩ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯌꯥꯝꯕꯅ ꯈꯪꯕ ꯉꯝꯂꯦ꯫ ꯏꯌꯥꯝꯕ, ꯑꯩ ꯏꯌꯥꯝꯕꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯆꯠꯂꯁꯤ ꯏꯌꯥꯝꯕ꯫ ꯃꯩꯔꯥꯕ, ꯑꯩꯅ ꯍꯥꯏꯕꯗ ꯃꯔꯩ ꯇꯧꯒꯅꯨ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯌꯨ꯫ ꯃꯩꯔꯥꯕ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯄꯤ꯫ ꯑꯀꯣꯏꯕꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯆꯤꯟꯗꯒꯤ ꯏ ꯑꯣꯕ ꯃꯈꯩ ꯌꯥꯏꯇꯝ ꯃꯃꯥꯁꯨ ꯋꯥ ꯉꯥꯡꯂꯤ꯫ ꯃꯩꯔꯥꯕ, ꯑꯩꯒꯤ ꯏꯃꯥ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯗ ꯅꯪꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯃꯆꯥꯏ ꯑꯃꯒꯤ ꯑꯋꯥꯠꯄꯗꯣ ꯅꯪꯅ ꯏꯃꯥ ꯑꯗꯨꯗ ꯂꯩꯍꯟꯕꯤꯒꯅꯨꯀꯣ ꯃꯩꯔꯥꯕ꯫ ꯃꯩꯔꯥꯕ ꯋꯥ ꯉꯥꯡꯗꯦ꯫ ꯃꯌꯥꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯃꯥ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝꯅ ꯄꯤꯛꯊꯅ ꯌꯥꯏꯇꯝ ꯃꯃꯥꯁꯨ ꯃꯈꯥ ꯇꯥꯏ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪ ꯑꯩꯒꯤ ꯏꯃꯥꯅꯤꯗꯣ ꯃꯤꯀꯞ ꯊꯣꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯗꯣ ꯃꯤꯀꯨꯞꯁꯤꯗ ꯃꯥꯡꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯏꯌꯥꯝꯕ! ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯌꯥꯝꯕ ꯑꯩꯅ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯄꯥꯎꯖꯦꯜ ꯑꯁꯤ ꯌꯧꯍꯜꯂꯝꯃꯨꯀꯣ꯫ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯋꯥꯔꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯛꯆꯦꯜ ꯄꯤꯛꯂꯕꯤ ꯃꯃꯥ ꯀꯌꯥꯁꯨ ꯉꯝꯅꯃꯛ ꯋꯥꯈꯜ ꯇꯥꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯩꯔꯥꯕ, ꯅꯌꯥꯝꯕꯅ ꯅꯪꯕꯨ ꯊꯥꯖꯩ꯫ ꯄꯟꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯪꯅ ꯈꯨꯟ ꯑꯁꯤꯕꯨ ꯉꯥꯛꯂꯛꯎꯀꯣ꯫ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯅꯌꯥꯝꯕꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦ꯫ ꯏꯌꯥꯝꯕ, ꯏꯌꯥꯝꯕꯅ ꯏꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯧꯅꯥꯗꯤ ꯀꯅꯥꯅ ꯍꯥꯞꯄꯤꯒꯅꯤ? ꯑꯩꯒꯤ ꯃꯥꯏꯀꯩꯗꯤ ꯀꯅꯥꯅ ꯂꯝꯖꯤꯡꯕꯤꯒꯅꯤ? ꯏꯌꯥꯝꯕ, ꯅꯪ ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯏꯌꯥꯝꯕ꯫ ꯃꯩꯔꯥꯕ, ꯑꯌꯥꯝꯕꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯣꯛꯍꯜꯂꯨꯕ꯫ ꯏꯌꯥꯝꯕ, ꯑꯩꯉꯣꯟꯗ ꯄꯥꯞ ꯂꯪꯁꯤꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯩꯔꯥꯕ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩ ꯑꯃꯨꯛꯇ ꯄꯣꯊꯥꯒꯦ꯫ ꯏꯌꯥꯝꯕ, ꯅꯅꯥꯎꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯃꯣꯏ ꯈꯪꯂꯔꯣꯏ꯫ ꯏꯌꯥꯝꯕꯒꯤ ꯂꯃꯟ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯆꯤꯡꯖꯒꯦ꯫ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯒꯤ ꯇꯝꯄꯥꯛꯇ ꯃꯌꯥꯝꯕꯗꯨ ꯃꯣꯟ ꯈꯪꯅꯗꯨꯅ ꯍꯤꯞꯄꯤ꯫ ꯃꯩꯔꯥꯕ, ꯑꯌꯥꯝꯕꯁꯤ ꯋꯥꯔꯦ꯫ ꯑꯩ ꯄꯣꯊꯥꯔꯒꯦ ꯃꯩꯔꯥꯕ꯫
ꯅꯥꯎꯁꯝ ꯏꯁꯩꯗꯨ ꯁꯛꯎꯗꯅ ꯅꯌꯥꯝꯕꯅ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯀꯥꯎꯗꯦ, ꯑꯩ ꯀꯥꯎꯗꯦ ꯏꯌꯥꯝꯕ. ꯑꯗꯨꯗꯤ ꯍꯧꯔꯗꯅ, ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯂꯦ. ꯊꯥ ꯊꯥ ꯊꯥꯕꯨꯡ ꯇꯣ ꯉꯥꯜꯂꯤ ꯆꯤꯛꯅ ꯅꯣꯡꯃꯗꯣ ꯊꯋꯥꯟ ꯃꯤꯆꯥꯛ ꯄꯔꯦꯡꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯤꯌꯦ ꯍꯥꯏꯅ ꯍꯨꯝꯕ ꯃꯥꯂꯪꯕ ꯅꯪꯁꯨ ꯈꯖꯤꯛ ꯇꯞꯊꯈꯣ ꯃꯅꯥꯎ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯑꯩꯒꯤ ꯏꯌꯥꯝꯕ ꯎꯏꯊꯔꯤ ꯇꯨꯝꯕ ꯀꯥꯏꯅꯤ ꯃꯤꯀꯞ ꯊꯣꯛꯅꯤ ꯀꯧꯖꯤꯡ ꯍꯔꯥꯎ ꯂꯥꯡꯂꯅꯨ ꯃꯅꯥꯎꯄꯥ ꯑꯁꯤꯒꯤ ꯅꯥꯎꯁꯨꯝ ꯑꯁꯤꯕꯨ ꯇꯥꯅ ꯇꯥꯅ ꯃꯌꯥꯝꯕꯗꯨꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ. ꯀꯅꯥ ꯂꯩꯇ꯭ꯔꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯌꯥꯝꯕꯕꯨ ꯀꯧꯖꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯥꯕꯗꯨ ꯃꯊꯃꯣꯏ ꯄꯦꯟꯅ ꯇꯦꯡꯊꯥꯖꯔꯤ. ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯄꯦꯟꯗ꯭ꯔꯕ ꯄꯥꯎꯗꯝ ꯀꯌꯥ ꯑꯃ ꯃꯃꯥꯅꯤꯒꯤ ꯃꯐꯝꯗ ꯃꯩꯔꯥꯕ ꯃꯥꯅ ꯐꯣꯡꯗꯣꯛꯂꯝꯃꯤ. ꯌꯥꯏꯇꯝ ꯃꯃꯥꯒꯤ ꯊꯋꯥꯏꯅ ꯍꯛꯆꯥꯡꯒ ꯀꯥꯏꯅꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯃꯥ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ. ꯂꯩꯃ ꯑꯇꯣꯝꯕꯤ ꯑꯁꯤꯁꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯃꯆꯦ ꯂꯩꯃꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯑꯁꯤꯗꯗꯤ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯥꯕꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯨꯟ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯇꯣꯞꯄ ꯈꯨꯟꯁꯤꯡꯗ ꯆꯠꯇꯨꯅ ꯃꯌꯥꯝꯕꯅ ꯇꯥꯛꯂꯝꯕ ꯄꯥꯎꯖꯦꯜ ꯈꯨꯗꯤꯡꯃꯛ ꯃꯩꯔꯥꯕ ꯃꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯈꯪꯍꯜꯂꯝꯃꯤ. ꯅꯤꯡꯊꯧ ꯃꯩꯔꯥꯕꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯄꯤꯛꯂꯕꯤ ꯃꯃꯥ ꯀꯌꯥ ꯑꯃꯁꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯕ ꯉꯝꯂꯛꯈꯤ. ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯒꯤ ꯍꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯨꯅ ꯃꯌꯥꯝꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯃꯩꯔꯥꯕꯅ ꯊꯨꯡꯍꯟꯕ ꯉꯝꯈꯤ.